Manipur gi irang asi haugalakpada thokiba thaudok amada soktuna matam kuina layeng chatharakiba Thanlon AC gi MLA Vungzagin Valte ngasi Leikhidre press ta fangba pau amagi matung ina MLA Vungzagin Valte ngasi numidang wairam pung mangaga minute kunga mangada Delhi gi Gurugram da leiba Medanta Medicity Hospital da masagi anabana maram oiriga Leikhidabani hairi kumja lising ani kunga humdogi me tang ahumdagi thorakiba irang asigi nini chenba numit tang marida thokiba thaudok amada fibam luna sokpadagi matam sangna haugat kangkhatpa ngamdana laikat naraga leirakibani haukiba chahi anirom henba asida Vungzagin Valte Delhi gi tongan ba hospital kayada laying chatharaki madudagi khara fagalaktuna Churachandpur da amuk leiduna treatment tawrakibani adubu mahaki hakchangi fibam amuk khana sokchelakpa haukiba tang nipanda Imphal gi Vertical International Airport gi airlift tawduna New Delhi gi Gurugram da leiba Medanta Medicity Hospital da hena kumang chausin ba makal gi treatment tawraga leirakibani MLA Vungzagin Valte na Imphal International Airport gi Delhi gi damak airlift tawramdai gi mikup aduda Manipur gi Chief Minister Yumnam Khemchan ga su unaduna hakchangi oiriba fibam gi matangda wari sanabasu laiki panbe yabadi masagi chahi humfuga matoirom surakpada Leikhidre MLA Vungzagin Valte asi Federal District ki manung chana leiba Thanlon AC dagi BJP ki ticket ta mikhal mai pakpa ngamkibani